ꯔꯤꯌꯥꯡ ꯑꯩꯅ ꯔꯤꯌꯥꯡꯁꯤ RIYANG ꯍꯥꯏꯅ ꯏꯖꯈ꯭ꯔꯦ ꯃꯁꯤ ꯂꯥꯜꯂꯦ ꯑꯩꯈꯣꯏꯒꯤ REANG ꯍꯥꯏꯅ ꯏꯒꯗꯕꯅꯤ ꯃꯁꯤ ꯂꯥꯟꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯤꯖꯤꯟꯖꯍꯧꯗꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯅ ꯉꯥꯛꯄꯤꯒꯅꯤ ꯀꯥꯡꯕꯨ ꯑꯁꯤ ꯔꯤꯌꯥꯡ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯉꯁꯤꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯄꯔ ꯕꯔꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟ ꯏꯁꯇꯦꯠꯀꯤ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯑꯒ ꯃꯈꯣꯏ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯁꯇ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯑꯦ ꯍꯥꯏꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯁꯥꯝ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯈꯤꯕꯅꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯕꯣꯔꯣꯛ ꯍꯥꯏꯅ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯂꯣꯟ ꯑꯣꯏꯔꯤꯕ ꯀꯣꯛꯕꯣꯔꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ ꯃꯈꯣꯏꯁꯤ ꯕ꯭ꯔꯨ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯣ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯃꯨꯠꯊꯈꯤꯕ ꯃꯥꯡꯈꯤꯕ ꯌꯥꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯁꯛꯈꯪꯕꯤ PVTG ꯍꯥꯏꯗꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯚꯜꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯗꯅ ꯁꯛꯈꯪꯕꯤ ꯃꯈꯣꯏꯁꯤ ꯃꯈꯣꯏ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯁꯤ ꯃꯈꯣꯏꯁꯤ ꯑꯦꯅꯤꯃꯤꯁꯅꯤ ꯑꯦꯅꯤꯃꯤꯖꯝ ꯆꯠꯄ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯎꯖꯥꯎ ꯅꯨꯡꯖꯥꯎꯅꯆꯤꯡꯕ ꯏꯔꯥꯠ ꯊꯧꯅꯤꯕ ꯖꯥꯇꯤꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯟꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯕ ꯇꯞꯅ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯑꯕ ꯖꯥꯇꯤ ꯀꯥꯡꯕꯨ ꯑꯃꯅꯤ ꯃꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯍꯧꯔꯛꯄꯗ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯩꯈꯣꯏꯒꯤ ꯄꯥꯝꯂꯧꯁꯤ ꯃꯐꯝ ꯃꯐꯝꯗ ꯎꯔꯒ ꯄꯥꯝꯂꯧ ꯎꯒꯗꯕ ꯃꯐꯝ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯅ ꯆꯠꯂꯒ ꯈꯨꯟ ꯍꯣꯡꯂꯛꯄ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯍꯥꯛꯅ ꯈꯪꯖꯔꯛꯄ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗ ꯇꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯥꯡꯒꯤ ꯈꯨꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯤꯊꯨꯡ ꯑꯣꯏꯖꯔꯨꯕꯗ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤꯔꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ 1982ꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯨꯋꯥꯏꯗꯅꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛꯇꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯔꯤꯌꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕꯁꯤꯡ ꯃꯧꯁꯤꯡ ꯃꯈꯣꯏ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯣꯏ ꯐꯅꯦꯛ ꯈꯣꯏꯈꯥ ꯁꯦꯠꯂꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯁꯦꯠꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯁꯔꯨꯛ ꯊꯕꯥꯛꯀꯤ ꯁꯔꯨꯛꯁꯤ ꯀꯩꯅꯣ ꯀꯨꯞꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯆꯔꯤꯛ ꯃꯌꯥꯝ ꯑꯃ ꯆꯔꯤꯛꯁꯤ ꯃꯈꯣꯏ ꯄꯨꯔꯥ ꯂꯩꯇꯦꯡꯒꯤ ꯃꯑꯣꯡꯗ ꯐꯤ ꯑꯃꯅ ꯌꯥꯟꯊꯕꯒꯤ ꯃꯑꯣꯡꯗ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯔꯤꯛ ꯃꯌꯥꯝꯅ ꯇꯧꯔꯦꯔꯒ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯔꯤꯛꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯁꯤ ꯑꯩꯈꯣই ꯌꯦꯡꯕꯗ ꯎꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯦꯡꯅꯖꯔꯛꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯍꯤꯟꯗꯨ ꯑꯣꯏꯔꯕꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯆꯠꯅꯔꯛꯄꯤ ꯑꯩꯈꯣꯏ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯊꯧꯔꯝ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯛ ꯗꯥꯟꯁ ꯍꯥꯏꯇꯥꯔꯦ ꯐꯣꯛ ꯗꯥꯟꯁ ꯑꯩꯈꯣꯏ ꯍꯨꯖꯥꯒꯤꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯒꯨꯒꯜ ꯀꯔꯤꯗ ꯑꯗꯨꯝ ꯊꯦꯡꯅꯕꯤꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯌꯥꯝꯗ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯎꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯨꯕꯣꯟ ꯆꯤꯡꯊꯛ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯔꯤꯌꯥꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯍꯣꯡꯕꯒꯤ ꯐꯤꯕꯝ ꯎꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯥ ꯀꯩꯁꯥꯗ ꯁꯦꯃꯤ ꯄꯥꯔꯃꯅꯦꯟ ꯑꯗꯒꯤ ꯄꯥꯔꯃꯅꯦꯟ ꯏꯁꯇ꯭ꯔꯛꯆꯔꯁꯤ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯍꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕꯗ ꯑꯩꯒ ꯉꯁꯤꯃꯛ ꯆꯠꯃꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯌꯥꯎꯃꯤꯟꯅꯖꯔꯛꯏꯕ ꯑꯦꯒꯥꯁꯣꯁꯤꯁꯤ ꯑꯃꯔꯣꯝꯗ ꯃꯥꯁꯤ ꯃꯈꯣꯏ ꯔꯤꯌꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯤꯌꯥꯡ ꯑꯃꯗꯤ ꯈꯥꯁꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯗ ꯃꯈꯣꯏ ꯔꯤꯌꯥꯡꯁꯤꯡꯒꯤ ꯍꯩꯅꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯕ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯧ ꯆꯦꯡ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯃꯩ ꯊꯥꯅꯅꯕ ꯁꯤꯡꯅꯆꯤꯡꯕ ꯆꯞ ꯆꯥꯅ ꯄꯩꯁꯤꯜꯂ ꯂꯩꯔꯒ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯌꯥꯗꯕ ꯃꯇꯝꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯉꯥꯎꯗꯅ ꯌꯨ ꯊꯛꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯏꯁꯩ ꯁꯛꯇꯅ ꯀꯩꯗꯧꯗꯅ ꯂꯩꯊꯣꯛꯄ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯃꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯦꯒꯥꯁꯣꯁꯤꯁꯤꯅ ꯆꯠꯂꯒ
ꯈꯨꯟ ꯈꯨꯟꯗ ꯀ꯭ꯋꯥ ꯃꯅꯥ ꯊꯥꯕꯒꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯃꯗꯨ ꯑꯗꯒꯤ ꯁꯨꯝꯆꯤꯠꯀꯤ ꯑꯩꯈꯣꯏ ꯌꯥꯡꯒꯦꯟ ꯁꯨꯝꯆꯤꯠꯀꯤ ꯁꯨꯝꯆꯤꯠ ꯄꯥꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯍꯟꯕꯒꯤ ꯑꯗꯒꯤ ꯃꯣꯏꯗꯩ ꯂꯩꯕꯤꯔꯒ ꯌꯣꯟꯕꯒꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒ ꯁꯁꯤꯒꯤꯁꯨ ꯕꯤꯖꯤꯅꯦꯁꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯇꯝꯕꯤꯗꯅ ꯍꯧꯖꯤꯛꯇꯤ ꯔꯤꯌꯥꯡꯁꯤꯡꯁꯤ ꯃꯈꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯅꯤꯡꯕ ꯑꯗꯩ ꯇꯝꯍꯟꯕꯒꯤ ꯐꯤꯕꯝꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯉꯦ ꯃꯁꯤꯅꯤ ꯔꯤꯌꯥꯡꯁꯤꯡꯁꯦ ꯑꯗꯣ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯖꯔꯒꯁꯨ ꯃꯈꯣꯏꯁꯤ ꯌꯥꯝ ꯋꯥꯅ ꯔꯤꯐ꯭ꯌꯨꯖꯤꯗꯧꯅ ꯂꯩꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯣꯏ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯩꯅ ꯀꯨꯝꯊꯖꯔꯛꯄꯁꯤꯗ ꯚꯨꯕꯣꯟ ꯕꯥꯔꯨꯅꯤ ꯀꯥꯖꯔꯨꯔꯦꯔꯒ ꯀꯨꯝꯊꯖꯔꯛꯄꯁꯤꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯇꯝꯖꯅꯕ ꯑꯩ ꯊꯧꯔꯥꯡꯖꯕꯅꯤ ꯑꯗꯣ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯊꯣꯏꯗꯣꯛꯄ ꯁꯥꯖꯔꯛꯄ ꯅꯠꯆꯗꯦ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯊꯝꯖꯕꯅꯤ ꯃꯣꯏ ꯅꯍꯥꯟ ꯂꯝꯄꯥꯛ ꯑꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗ ꯗꯨꯀꯥꯟꯒ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏ ꯀꯨꯝꯊꯅꯔꯛꯏꯕ ꯄꯨꯟꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯄ ꯄꯥꯔꯇꯤꯅꯤ ꯗꯨꯀꯥꯟ ꯃꯄꯨꯔꯣ दुकान मपूना मनुंगदा दोया दोया भाई आप लोग का इधर में कितना घर हो गया आजकल 44 ये और जगह में है और है क्या रियांग बस्ती ये भुवन में जगह में और एक तो है लेकिन यहाँ पे आदमी नहीं में भी पता नहीं अच्छा अच्छा ये आप लोग भी हिंदू है ना हिंदू आदमी हिंदू है ये कब से यहाँ ये आप लोग का बुजुर्ग लोग कब से आप लोग यहाँ हैं बोल के कोई कहानी वगैरह सुना मैं पहले आया था 1995 साल में 95 में 95 में उस टाइम में था आदमी लोग इधर में हाँ आप लोग का मेन ये त्योहार क्या है वो साल में एक साल में क्या क्या करते हैं आप लोग आप लोग का वो नाचने का एक फोटो ये हमारा एक दोस्त ने भेजा है वो किस टाइम में ये होता है ये तो पहले मैं बना था बिहू बिहू जो बोल रहे हैं ना बिहू टाइम में भी करता है हाँ, बिहू अच्छा आपका क्या नाम है विष्णु राम आप क्या करते हैं हिंदी तो जानेगा हिंदी जाने वो बांग्ला बोलना बांग्ला को जोम खेती करे अच्छा अच्छा जोम खेती अच्छा और ये लड़का लकी रॉक ये पढ़ता है क्या पढ़ने से कहाँ करता है वो पढ़ने से प्राइवेट ले लिया कहाँ बस्ती बस्ती में एक प्राइवेट स्कूल हो गया प्राइवेट स्कूल हो गया। अच्छा अच्छा पढ़ना तो चाहिए ना या तो आप लोग वो नीचे जाके किराया पे लेके पढ़ने पड़ेगा ठीक ये एक दो क्लास हो जाएगा तो फिर गंगानगर निकाम स्कूल गंगानगर में भर्ती कर दिया और तब तो उधर में ही रहने पड़ेगा उधर में घर भाड़ा लेके हाँ घर भाड़ा लेके अच्छा अच्छा वो आ जाएगा वो सरकार लोग इधर में भी स्कूल वगैरह बनाएगा अभी वो गाड़ी आते जाते हैं ना अबे एक दो दिन के लिए अच्छा अच्छा आप लोग का हो जाएगा तो और कहाँ गाड़ी में आप लोग का बस्ती में गाड़ी वाला है जो गाड़ी नहीं है अभी तक नहीं है नहीं अच्छा अच्छा रियांगी भाई ना रियांगी ड्रेस नहीं आप लोग बनाता है ये अपनी खुद अच्छा अपना मुई নিজে বানাইছে चीनी কোন না নিজে বানাইছে अच्छा अच्छा चीनी आंगांग मथक्ता उतंग चाल से रियांगी कइनोसिंग मोई याम फजबा ग्राउंड अमा लेरे अखोइना नहान नुंदांग लाकपदुदा आई हाइफे पंजबनी सी करिनो एदुके मिर्सनी ए मोरक मचानीना मोरक मचाजी फजना लोकप माली मोई युमसी युमलै करेसी सीनी स्कूल पर्सन नहीं हाँ नहीं बांग्ला जाने ना हाँ
ꯑꯠꯆꯥ ꯑꯩꯅ ꯃꯣꯏ ꯕꯪꯂꯥ ꯈꯪꯕ꯭ꯔꯒ ꯍꯪꯖꯩ ꯅꯨꯡꯁꯥꯁꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ 7:10 ꯆꯠꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯁꯩꯗ ꯆꯥ ꯂꯣꯟꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯛꯆꯕꯅꯤ ꯁꯤꯗꯩꯁꯤꯗ ꯊꯨꯝꯃꯣꯛ ꯁꯥꯕ ꯑꯃ इनाव मम्मा की जे रिपेयरिंग नहीं ये तो रिपेयरिंग तो पुराना में हाँ हिंदी जाने ना नहीं थोड़ा थोड़ा जाने थोड़ा जाने ये इसका क्या नाम है क्या नाम रुखाई 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 अखोई तुंगदा ये पीछे में डाल के ऐसा डाल के सामान लेने का अच्छा मुझे सम मऊंग नहीं सम साधना ले रही है ओ सिदी मतम अमददी यम नुंगाइबा मफम अमा ओइरकनीने गाड़ी चेलादी नुक्ति गाड़ी ऑटोगा चेलादना कैदौदना मसीदा यम नुंगाइबा मोइगी रियांग सिंगी खुन अमा सोइदना ओइरनीना मोइसि ngarang lamai thaba ui ado mai gi di moisi nahan mai nga hlawi moi khunja do solar gi oina tawbujani sumai tawna bubon solar si yum khudingi solar thami mai di adu yorani mai asam sarkar na tawbiri sidi sini moi ji riang punji bubon gi अतोपा मफम दसु अमा लई अदुदादि मी लईब्रा लईतब्रा खंगदे हाये मोइजु मफम चाबा येंगागा होंगागा चटपा कांगबु ओइब्रा अदु कैनोरोमदना मिजोराम असम बॉर्डर असोंगी मथक लोमदा त्रिपुरा लोमदना हेन रियांग सिंगसि लईबा माली याम चाउरी लंपाकसे मनुंग खरगा चंगिन जगे सोमदसु लंपाकसे याम चाउरी ने लंपाकि अकोइबसिदा पुन्ना मोइसि लैरागा चिंगदु मथक सिदगा याम फजब युंगा सारक्तना तौरगा लैबा ताई सुमाय तौना नहारोलसिंग सनसु याम फजना लोइना सनसु याम फजना लोय सिदैसिदा सिजु ए मोरगेसेनी अच्छा ओ अकोइबदा ए मखा हिंदी जानता है हिंदी जाने ना नहीं इधर में कितना ये रियांग का घर है 1 2 3 45 अच्छा 45 ने ये मतदी सी नुंगाइबा मफम अमा सोइदना ओइरकनी ना आई थाजजै यूमसी कोइना करी अदगी मखादा लंबीगा सेमगा युंगी लेंग अमका लेरे हरगा अखोगी सेइजा अचौबा लंपाका लेदना मोई हराव कुमैगा तौबा मतमदा यामना नुंगाइनी अदुना आइगी बुबोन बाबागी मफमदगी कुमधजरकपसिगी लंबीदा आई मसी मथौइना आई खंजर मसीमदी चंगजगे आइना अदुगा आई कुमधरकपैजे गाड़ी यौरगा आई लोसिनजगे सिनी सुमाइन तौदना मोई लाए सेइदा प्राइवेट स्कूल अमा लैये अदैदा तम्मेरगा अखोई खरा तम्मेगा गंगा अमखादा कुमधरगा भाड़ा लौरगा लाइक तम्मे आये इस अंगांसी ओ नाम तपदा नाम बताओ नाम किर नाम बताओ ना हाँ ठीक बोलो नाम बोलो हाँ अनिशा अनिशा बोल दे मैं इस मुझे यूं खुशासिदी येनगासु लेरिये याम अना अयेक याउददी पंगनुंग नुंगाइना लेबा सिंग वातबा अदगी वाना थबक सुरुरगा चाबा थकपा हईरा लफोय क्वा करी वातबा फौचेंग वाना पामदा थबक सुरुरगा पैसिलगा याम नुंगाइना
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒꯗꯤ ꯀꯔꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯅꯣ ꯍꯥꯏꯅ ꯈꯟꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯦꯌꯦ ꯁꯤꯗꯩꯁꯤꯗ ꯔꯤꯌꯥꯡ ꯕꯁꯇꯤꯒꯤ ꯃꯣꯏ ꯌꯨꯝ 95ꯅꯦꯌꯦ ꯄꯨꯟꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯆꯥ ꯔꯤꯌꯥꯡꯒꯤ ꯂꯣꯏꯔꯕ ꯄꯨꯊꯣꯔꯛꯑꯕ꯭ꯔꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯩꯒ ꯂꯥꯛꯃꯤꯟꯅꯖꯩꯁꯦ ꯑꯩꯒ 3 ꯌꯥꯎꯔꯤ ꯑꯩꯒ 3ꯁꯤ ꯔꯤꯌꯥꯡꯒꯤ ꯌꯨꯝꯗ ꯆꯥ ꯊꯛꯄꯤꯗꯣꯔꯤꯕꯅꯤ ꯃꯁꯤꯃꯨꯛ ꯑꯩꯅ ꯄꯦꯟꯖꯕꯁꯤ ꯑꯩ ꯂꯩꯖꯗ꯭ꯔꯤꯕꯅꯤ ꯑꯩꯒ ꯁꯖꯤꯕꯨꯗꯤ ꯌꯥꯏ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯀꯅꯥꯅꯣ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯝꯕ ꯂꯩꯕ ꯃꯩꯇꯩꯅꯣ ꯔꯤꯌꯥꯡꯒꯤ ꯃꯌꯨꯝꯗ ꯆꯥ ꯊꯛꯑꯦꯅ ꯇꯥꯟꯊꯣꯔꯛꯀꯗꯕ ꯕꯥꯃꯣꯟꯗꯣ ꯑꯩ ꯇꯧꯖꯒꯦꯅꯦ ꯀꯩ ꯑꯁꯦꯡꯕꯅꯤꯅ ꯀꯃꯦꯟ ꯇꯧꯔꯣ ꯕ꯭ꯔꯍ꯭ꯃ ꯁꯚꯥ ꯒꯣꯕꯤꯟꯗꯖꯤꯒꯤ ꯕ꯭ꯔꯍ꯭ꯃ ꯁꯚꯥꯁꯨ ꯑꯣꯏꯁꯅꯨ ꯑꯩ ꯇꯧꯒꯦꯅꯦ ꯑꯁꯦꯡꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯂꯩꯖꯗ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯕꯤꯁꯀꯤꯠꯁꯨ ꯃꯥꯏ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯆꯥꯖꯔꯦ ꯕ꯭ꯔꯥꯍꯃꯟ 3ꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ 8:40 ꯆꯠꯂꯦ ꯑꯩꯈꯣꯏ ꯔꯤꯌꯥꯡ ꯗꯌꯥ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯆꯥ ꯊꯛꯑꯒ ꯑꯩꯈꯣই ꯊꯣꯛꯆꯔꯛꯑꯦ ꯃꯣꯏꯒꯤ ꯂꯝꯄꯥꯛꯁꯤ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯩꯕ ꯃꯐꯝꯗꯨ ꯐꯥꯎꯕꯗꯤ ꯈꯣꯡꯅ ꯆꯠꯆꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯥꯛꯄꯗ ꯄꯨꯡ 1:40 ꯆꯪꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏ ꯃꯤꯅꯤꯠ 45 ꯑꯩꯈꯣꯏ ꯂꯝ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯄꯨꯡ 1 ꯖꯔꯅꯤ ꯋꯥꯠꯂꯤ ꯅꯨꯡꯁꯥꯁꯤ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯨꯕꯨ ꯂꯩꯆꯤꯟ ꯊꯥꯡꯉꯦ ꯑꯗꯨ ꯆꯤꯡꯊꯛꯁꯤꯗꯤ ꯊꯣꯏꯅ ꯌꯥꯝ ꯁꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯁꯤꯠꯄꯅꯤꯅ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯕꯁꯇꯤꯒꯤ ꯑꯩꯈꯣꯏꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯂꯥꯜꯂꯒ ꯂꯥꯛꯆꯕꯁꯤꯗ ꯈꯨꯟꯁꯤ ꯁꯥꯡꯗꯣꯛꯂꯛꯄ ꯄꯥꯛꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦ ꯂꯝꯕꯤ ꯃꯈꯥꯗꯒ ꯂꯝꯕꯤ ꯆꯠꯂꯒ ꯇꯧꯗꯅ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯑꯣ ꯑꯩꯒꯥ ꯁꯨꯆꯤꯒꯤ ꯀꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯑꯩꯒꯥ ꯁꯨꯆꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯔ ꯃꯥꯅ ꯆꯠ ꯕꯥꯏ 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 ꯏꯁ ꯏꯁꯨꯒꯤ ꯃꯅꯞꯁꯤꯗꯤ ꯏꯃꯥꯏ ꯄꯦꯝꯃ ꯀꯨꯏꯔꯦꯗ ꯑꯁꯨꯝꯕ ꯃꯅꯞ ꯎꯗꯕ ꯐꯖꯔꯦꯗ ꯃꯅꯞꯁꯦ ꯑꯠꯆꯥ ꯔꯤꯌꯥꯡ ꯕꯁꯇꯤ ꯍꯦꯟꯗꯣꯛꯆꯔꯒ ꯀꯨꯝꯊꯔꯛꯏꯁꯤ ꯁꯤꯁꯨ ꯌꯥꯝ ꯉꯝꯅ ꯀꯨꯝꯊꯩ ꯁꯨꯃꯥꯏꯅ ꯀꯨꯝꯊꯕꯗꯤ ꯃꯥꯅ ꯃꯈꯥ ꯀꯨꯝꯊꯔꯛꯏꯃꯤꯅ ꯀꯨꯝꯊꯕꯁꯤ ꯈꯔ ꯌꯥꯝꯅ ꯀꯨꯝꯊꯔꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤ ꯍꯦꯟꯗꯣꯛꯑꯒ ꯑꯁꯝꯕ ꯂꯝꯕꯤꯒꯤ ꯍꯥꯏꯗꯤ ꯈꯣꯡꯅꯗꯪ ꯆꯠꯄ ꯌꯥꯕꯒꯤ ꯆꯞ ꯉꯝꯅ ꯍꯦꯛꯇ ꯀꯨꯝꯊꯈꯤꯕꯒꯤ ꯅꯍꯥꯟꯒꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗꯨꯗ ꯀꯨꯝꯊꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯩ ꯀꯥꯖꯈ꯭ꯔꯦ ꯑꯅꯤꯔꯛ ꯀꯥꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯁꯣꯝꯗꯁꯨ ꯃꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯌꯥꯝ ꯐꯤꯕꯝ ꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯒ ꯊꯤꯔꯒ ꯇꯧꯕꯖꯥꯠꯅꯤ ꯂꯧꯁꯤꯡ ꯎꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯒꯥꯔꯤꯒꯁꯨ ꯂꯩꯔꯦ ꯒꯥꯔꯤ ꯃꯆꯥꯒꯁꯨ ꯊꯝꯃꯦꯅ ꯁꯤꯗꯗꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝꯁꯤꯗꯗꯤ ꯍꯤꯡꯒꯣꯜꯒꯁꯨ ꯐꯖꯅ ꯄꯥꯝ ꯂꯩꯔꯦ ꯁꯤ ꯀꯨꯝꯊꯩ ꯉꯝꯃꯤꯍꯦ ꯑꯉꯝꯕ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯗ ꯑꯉꯝꯕ ꯀꯨꯝꯊꯕ ꯑꯉꯝꯕ ꯀꯥꯈꯠꯄꯗꯩꯗꯤ ꯑꯉꯥꯟꯕꯗ ꯀꯨꯝꯊꯕ ꯀꯥꯈꯠꯄꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏ ꯅꯍꯥꯟꯗꯤ ꯎꯐꯨꯟ ꯃꯔꯛꯁꯤꯗ ꯂꯥꯛꯑꯕꯣ ꯌꯥꯝ ꯉꯝꯃꯤ ꯑꯩꯒꯥꯅ ꯀꯨꯝꯊꯔꯛꯏꯁꯤ ꯃꯊꯛꯁꯤꯗ ꯂꯩꯕꯥꯛ ꯈꯔ ꯂꯧꯊꯣꯛꯑꯕ ꯐꯖꯅ ꯉꯝꯃꯤ ꯑꯁꯤꯗꯒꯤ ꯀꯣꯏꯔꯒ ꯀꯨꯝꯊꯔꯤꯁꯦ ꯐꯖꯅ ꯀꯣꯏ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯏꯅꯦ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯀꯗꯥꯏ ꯆꯠꯂꯤꯕ ꯕꯨꯕꯣꯟ ꯆꯠꯂꯤꯔꯣ ꯕꯨꯕꯣꯟꯗ ꯗꯨꯀꯥꯟꯒ ꯐꯝꯕ ꯃꯣꯏ ꯒꯥꯔꯤ 2 ꯂꯥꯛꯏꯅꯦ ꯃꯌꯥꯡꯅꯤ ꯁꯤꯗꯤ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯒꯨꯝꯕ ꯃꯥꯜꯂꯤ ꯃꯌꯥꯡ ꯀꯥꯔꯛꯏ
ꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯑꯩ ꯀꯨꯝꯊꯖꯔꯤꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯅ ꯃꯈꯥꯗꯩ ꯐꯖꯅ ꯀꯨꯝꯊꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯛꯀꯤꯁꯤꯗꯒꯤ ꯍꯥꯏꯊꯖꯔꯦ ꯑꯗꯨꯒ ꯀꯨꯝꯊꯔꯤꯕꯁꯤꯁꯨ ꯑꯁ ꯃꯁꯤꯗ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯐꯩ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯕꯨꯗꯤ ꯊꯧꯔꯛꯑꯦꯕꯨ ꯃꯥꯒꯤ ꯂꯝꯕꯤ ꯃꯇꯥꯁꯤꯗ ꯒꯥꯔꯤ ꯃꯆꯥꯅ ꯊꯧꯒꯠꯂꯕꯁꯨ ꯍꯧꯖꯤꯛ ꯎꯐꯨꯟꯅ ꯒꯥꯔꯤ ꯆꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯌꯥꯔꯒꯤ ꯃꯐꯝꯗꯨꯗꯤ ꯂꯣꯏꯅꯃꯛ ꯊꯨꯝꯃꯝꯒꯅꯤ ꯎꯐꯨꯟꯁꯤꯅ ꯁꯤꯗꯩꯁꯤꯗ ꯊꯧꯔꯛꯏꯁꯤꯁꯨ ꯐꯩ ꯑꯉꯥꯡ ꯈꯔ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯃꯊꯛꯇꯒꯤ ꯂꯩꯊꯔꯛꯑꯒ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯀꯨꯝꯊꯔꯤ ꯉꯝꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯗꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯑꯩꯒ ꯇꯥꯔꯤꯕꯣ ꯑꯣ ꯍꯣꯏ ꯌꯥꯔꯦ ꯆꯠꯈꯠꯂꯣ ꯁꯤꯒꯤ ꯃꯇꯦꯛꯁꯤꯁꯨ ꯎꯐꯨꯟꯁꯤꯅ ꯏꯃꯥꯏꯄꯦꯝꯃ ꯁꯤꯗꯤ ꯏꯃꯥꯏꯄꯦꯝꯃ ꯁꯤꯗꯩꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯊꯧꯒꯠꯂꯛꯄ ꯍꯥꯏꯁꯤ ꯍꯣꯏ ꯁꯤꯠꯀꯦ ꯇꯧꯋꯦ ꯑꯁ ꯏꯃꯥꯏꯄꯦꯝꯃ ꯁꯤ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯅꯝꯕ ꯃꯐꯝ ꯌꯧꯔꯦ ꯅꯍꯥꯟꯁꯤ ꯃꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯒꯥꯔꯤ ꯑꯃ ꯚꯦꯟ ꯑꯃ ꯏꯀꯣ ꯚꯦꯟ ꯑꯃ ꯄꯟꯗꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯒꯥꯔꯤꯁꯤ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨ శ్రీ ꯚꯒꯋꯥꯟꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯏꯋꯥ ꯋꯥꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯁꯣꯝꯗ ꯒꯥꯔꯤꯅ ꯄꯨꯕꯤꯔꯛꯇꯨꯅ ꯂꯥꯛꯆꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯉꯝꯅ ꯁꯝꯅ ꯀꯨꯝꯊꯕꯒꯤ ꯆꯠꯄ ꯐꯪꯖꯗꯕꯗꯣ ꯃꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯉꯝꯕꯅꯣ ꯃꯗꯩꯗ ꯃꯤ ꯃꯌꯥꯝ ꯀꯃꯥꯏ ꯀꯥꯟꯅꯩ ꯀꯃꯥꯏ ꯀꯨꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯄ ꯉꯝꯖꯗꯕꯗꯨꯅ ꯖꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤ ꯈꯨꯔꯨꯝꯕ ꯂꯥꯛꯆꯕ ꯇꯥꯔꯒꯗꯤ ꯈꯣꯡ ꯂꯝꯕꯤ ꯑꯅꯤꯃꯛ ꯃꯣꯇꯤ ꯅꯒꯔ ꯔꯣꯝꯗꯒꯤ ꯑꯁꯝꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯔꯣꯏ ꯇꯧꯔꯒ ꯆꯞ ꯉꯥꯡꯈꯠꯂꯒ ꯉꯔꯥꯡ ꯑꯌꯥꯝꯕꯅ ꯂꯥꯛꯅꯔꯤꯕ ꯃꯐꯝꯗꯨ ꯑꯗꯣꯝꯗꯁꯨ ꯀꯥꯕ ꯃꯌꯥꯝꯗ ꯑꯗꯣꯝꯗ ꯈꯥꯁꯤꯒ ꯂꯩꯔꯤꯕꯁꯤꯡꯗꯨ ꯎꯠꯆꯅꯤꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯣꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯧꯖꯔꯒꯅꯤ ꯑꯩ ꯕꯣꯟꯇꯔꯥꯄꯨꯔ ꯌꯧꯖꯔꯒꯅꯤ ꯍꯧꯖꯤꯛ ꯄꯨꯡ 9:10 ꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯑꯩꯈꯣই ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯨꯝꯊꯖꯔꯛꯄꯅꯤ ꯕꯨꯕꯣꯟ ꯕꯕꯥꯒꯤ ꯃꯐꯝꯗꯒꯤ ꯒꯥꯔꯤ ꯇꯣꯡꯕꯒꯤꯁꯦ ꯑꯩꯅ ꯑꯍꯜ ꯑꯣꯏꯕꯒꯤ ꯒꯥꯔꯤ ꯇꯣꯡꯕꯁꯤꯗꯗꯤ ꯂꯥꯛꯃꯤꯟꯅꯖꯔꯤꯕ ꯑꯌꯥꯁꯤꯡꯅ ꯑꯩꯕꯨ ꯑꯍꯟꯅꯤ ꯃꯃꯥꯡꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯃꯥꯡꯗ ꯐꯝꯖꯕ ꯇꯥꯔꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯁꯦꯅꯤꯌꯥꯔ ꯑꯣꯏꯕꯒꯤ ꯀꯥꯟꯅꯕ ꯑꯃ ꯐꯪꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯒ ꯒꯥꯔꯤꯁꯤꯁꯨ ꯁꯤ ꯌꯦꯡꯕꯤꯌꯨ ꯅꯍꯥꯟꯗꯤ ꯃꯝꯈꯤꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯉꯝꯕ ꯀꯥꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯌꯥꯝꯕꯅ ꯀꯨꯝꯊꯕ ꯑꯣꯏꯔꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯁꯤ ꯐꯅ ꯌꯥꯝ ꯁꯥꯡꯅ ꯀꯨꯝꯊꯖꯔꯛꯑꯦ ꯌꯧꯔꯅꯤ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯌꯧꯕꯗ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯛꯑꯦ ꯑꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤ ꯕꯨꯕꯣꯟ ꯕꯕꯥꯒꯤ ꯃꯐꯝꯗꯒꯤ ꯉꯁꯤ ꯇꯥꯡ 19 ꯃꯥꯔꯁꯀꯤ ꯇꯥꯡ 19 ꯏꯪ ꯀꯨꯝꯖꯥ 2025 ꯕꯨꯕꯣꯟ ꯕꯕꯥꯒꯤꯗꯒꯤ ꯀꯨꯝꯊꯖꯔꯛꯄ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯐꯖꯅ ꯉꯝꯊꯕꯖꯥꯠꯅꯤꯍꯦ ꯃꯥꯅ ꯐꯨꯠ 3,000
ꯀꯤꯂꯣꯃꯤꯇꯔ 7ꯇ ꯀꯥꯔꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯐꯨꯠ ꯑꯍꯨꯝꯗ ꯑꯃ ꯍꯥꯏꯒꯠꯄꯒꯤ ꯆꯥꯡꯗ ꯀꯥꯈꯠꯂꯛꯄꯒꯤ ꯋꯥꯅꯦꯕ ꯁꯤꯗꯤ ꯋꯥꯔꯝꯒꯅꯤ ꯌꯥꯝ ꯐꯖꯅ ꯆꯍꯤ ꯑꯃꯅꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯚꯨꯕꯣꯟꯒꯤ ꯀꯩꯅꯣꯁꯤ ꯚꯨꯕꯣꯟ ꯕꯕꯥꯒꯤ ꯃꯊꯛꯁꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯂꯥꯎꯁꯨ ꯂꯥꯎꯊꯣꯛꯑꯝꯃꯦ ꯍꯥꯏꯌꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄꯒꯤ ꯐꯤꯕꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯤ ꯂꯝꯕꯤꯁꯨ ꯐꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯔꯤꯗ ꯃꯌꯥꯝ ꯇꯝꯄꯥꯛ ꯂꯝꯒꯤ ꯑꯁꯥꯕ ꯃꯌꯥꯝꯗꯒꯤ ꯈꯥꯁꯤꯌꯥꯁꯤꯡꯂꯥ ꯁꯤ ꯂꯩꯁꯦ ꯆꯤꯡꯈꯣꯡ ꯌꯧꯔꯛꯑꯕꯒꯨꯝꯕꯅꯤ ꯅꯍꯥꯟ ꯁꯥꯙꯨ ꯕꯕꯥ ꯑꯃ ꯑꯩꯈꯣꯏ ꯅꯤꯂꯃꯅꯤ ꯁꯥꯙꯨ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯅ ꯄꯣꯔꯛꯑꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯌꯧꯗ꯭ꯔꯤꯕ꯭ꯔꯣ ꯌꯧꯗ꯭ꯔꯤꯕ ꯃꯈꯥꯗ ꯑꯣꯏꯔ ꯃꯥꯅꯦ ꯁꯥꯙꯨ ꯕꯕꯥ ꯑꯃ ꯂꯩ ꯈꯥꯁꯤꯁꯤꯡꯒꯤ ꯀꯩꯅꯣꯅꯤ ꯁꯨꯝ ꯃꯅꯨꯡꯗ ꯌꯨꯝ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯌꯨꯝ ꯆꯥꯝꯃ ꯍꯦꯟꯅ ꯇꯥꯏ ꯀꯗꯥꯏꯗꯅꯣ ꯈꯥꯁꯤꯁꯤꯡꯒꯤ ꯂꯩꯔꯤ ꯑꯣꯏꯔꯛꯑꯅꯤ ꯑꯩꯈꯣꯏ ꯚꯨꯕꯣꯟ ꯕꯕꯥꯒꯤ ꯃꯊꯛꯁꯦ ꯑꯁꯥꯕ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯗꯅ ꯑꯍꯤꯡ ꯑꯃ ꯑꯅꯤꯒ ꯂꯦꯛꯑꯕ ꯀꯩꯗꯧꯕ ꯃꯥ ꯆꯤꯡꯊꯛꯇꯗꯤ ꯃꯥ ꯏꯪꯉꯤ ꯐꯨꯠ 3,000 ꯀꯥꯈꯠꯂꯕ ꯍꯥꯏꯁꯤ ꯃꯁꯥꯅ ꯏꯪꯕꯁꯨ ꯇꯥꯕꯅꯤ नहान चिंगोंग यौजरे अखोई नहान साधु बाबा नीलमणि आइगा वारी वताई सानजब मफमदुनी असैदा साधु बाबा अमा मथंदा लई बी टेक ने माने यम नुक्सीबा वा हाय माजु बोबोन काब्र कैनो थोंग लोले अन लोंदे मा हांगे अखोई यौजरे मतांगसिदा सी यौ चिंगोंग यौरगदी कृष्णपुर हाइबा अखोई खुन अमा यौरगनी अदैदी अखोई माइकई बोत्रापुर चलसु अदई सिलचर चलसु यारे मतांगसिदा आई कुमथजरकपगी पाउदमसी आई लोइसिनजगे मखादा केनो लेरे तंपाक लम यौरे अदुनम ताबिरिबा यंबिरिबा ख्वाई मफमदा सनाथोंगी मनिंद्र कोसम आइहागना महोक्सागु ख्वाई मफमदा नोलुक चली